Pausi de yumpham oiba maruoiba paukra update tawjari phawbai mei thana ba honaramba kuki sing arambai tengolna nongmena kaptuna tankhai khre Imphal West District ki koktruk amadi Bethel ani gi lona basaruk singda masing yamlaba kuki terrorist singna asengba tanja yenglaga manak nakna leiba maitei khol singda landana ba sem chaduna leikhre haiba miyam adugi phongdorokpagi pau amana hairi Pawasina makata na hai ngarang numidang pung mapan rom tarakpa matamdasu kuki khulai paiba terrorist sing aduna Bethel singdagi kumtharaglaga kokdruki labuk singda khawdoklaga thamba phau khudap sing mai thanaba honarambadagi arambai tengolgi thongmi singna matam chana khanghobudagi kuki khulai paiba terrorist sing adu nongmena kaptuna tankhai khre hairi pawasina makata na hai kuki khulai paiba terrorist singna koktruk amadi kadangbanga lona riba koktruk singjaudagi labuk singda kumtharakle haibagi pau phangbadagi mafam aduda arambai tengolgi thongmi sing changsiluba matamda maikei anida khut thongnaki khut thongnaba aduda manak nakpada leiba CRPF ki kangbunasu nongmei amadi anganba mangal sing kapthorakpadagi kuki khulai paiba terrorist sing adu nongmei kaplaga Bethel sing romda chenkhi hairi Makha tarakpa atopa pauda Home Ministry na police station tarukna konba mafam singda nauna disturb area status thamjinkhre Haukiba chayol asida khanghodana Churachandpur Bisnupur Imphal East amasung Jiribam district ta hengalakiba ethnic violence sing asina insurgency group sing yoksilakuna misimina amadi asokapan thopagi thodok sing hengalakpana maram oiraga irang asibu laksinaba Ministry of Home Affairs Government of India na Armed Forces Special Power Act 1959 gi makhada disturb area status lauthokraba police station tarukna konba area singda nauna disturb area status thamjingkhre nauna disturb area status thamjinkraba police station sing area sing adudi Chekmai Lamsang Lamlai Jiribam Leimakhong amadi Moirang police station singi area dani hariba disturb area status asi chahi asigi October amadagi hogduna tha taruk chathagani hari disturb area status thamjinkraba police station sing asina koliba mafam singda security singna coordination togduna security ki section thorang oina operation sing chathaba hounaba Ministry of Home Affairs State Government amasung security ki makok thongba official singda direction Pikhre hari panba yai Ministry of Home Affairs na chahi asigi September amada Sibagi makhada Manipur gi oina police station 18 na konba area sing yaudana Manipur state pumbada thamlamba disturb area status asigi matam loikhibaga loinana ministry asina chahi asigi October amadagi makhatana disturb area status tha taruk sangdokhibani chahi asigi September 13 da thokiba Ministry of Home Affairs ki notification amagi matung inna police station 18 Imphal City Imphal Sekmai Lamsang Patsoi Wangoi Porompat Hengang Lamlai Irilbung Leimakhong Thobal Bisnupur Nambol Moirang Kakching amasung Jiribam district singna konba mafam sing yaudana Manipur gi atai mafam singda Sibagi makhada disturb area status tha taruk makhatana sangdokhibani adubu hauji hengalakliba irang asina maram oiraga state asigi law and order gi phibam sing munna khanaraba matung Sibagi section 3 gi makhada police station taruk Sekmai Lamsang Lamlai Jiribam Leimakhong amadi Moirang police station singi mafam singda amuk hanna disturb area status asi thamduna tha taruk chananabagi notification asi Ministry of Home Affairs ki additional secretary Payus Golaina thokibani hari makha tarakpa pauda asi bahakchang ama leiramle ngasi ayu anganbada masak khangdaba miyoi chingnan miyoi ama nongmena kaptuna halamle leikidraba miyoi adugi maming Waikhom Sanaton chahi 19 apopagi ming Waikhom Prem Kumar Imphal East District ki manung chanba Kharasom makha lekai dagini hairi haujik phawbi ki oina Waikhom Sanaton kanana amadi kari maramgi damak nongmena kaplomono haiba khangba ngamdri adubu police tagi phangba pauda ngasi ayuk pung ama minute kunrom taba duwaida Imphal East District ki Porompat police station ki manung chanba Yaralpat Top Hill View Point da masak khangdaba singna Waikhom Sanaton nomaina kaplaga halambani Waikhom Sanaton gi thawai yaudraba hakchang Porompat police station gi team amana thagdok thokpham maphamdagi lokhatlaga Jenims ki mokta ayuk pung 3:95 rom tabada purakhre hari makha tarakpa pauda Nouribi Nupi macha ama phamlan lambagi Sanaton Sibagi Cheirak pibani RPF
ngasi ayu anganbada Imphal East District ki manung channa Yaral Pata miyoi ama sakhangdaba singna nongmaina kaptuna halamle laikidraba miyoi adu kharasom makha lekai dagi Waikhom Sanaton apokpa Wai Prem Kumar kawi mahakpu kanana kari maramgi damakta hatpano haiba khangdana leiringe Cheirak asida aina thingkraba lalam lamdam sigi lalolup ama oiriba Revolutionary People's Front RPF ki Assistant Secretary Publicity ki Thopuriba Bangkimna Press ta Thadorokpa Chirol amagi matung inna Sanaton RPF na Sibagi Cheirak pibani hairakli RPF ki Chirol asina makata na hai Nupi angang leiraba mayum palaba masagi Chahi kuntaret suraba Waikhom Sanaton na ingkumja lisingani kunmari gi November amada masagi Chahi taramari khakta ngairibi nupi macha amabu thang utlaga kihalaba matung phamlan biraga matungda mi khangkrani haiduna sektumna thomduna hatnaba honakiba maral adugi damakta Waikhom Sanaton asi ahakpa Cheirak pikhibani hairi maka tarakpa atopa pauda kuki militant singna phajin kiba angang ahum yauna miyoi taruk thadorok triba phawba kuki militant taramathugi asiba haksang kuchinaroi haina MHA na khangalakre thawng asibu mijo loop kaya nasu condemn tawrakli Tha asigi taramathoida Jiribamgi Boro Betra Police Station da attack tawrukpaga loinana yum kaya mai thakiba amadi miyoi ani hatkiba amasung angang ahum yauna miyoi taruk mar adikuki khulai paiba singna phaduna pukiba thodokta CRPF ka khut thongna bada laikhidraba mar amadi kuki khulai paiba miyoi taramathoigi asiba haksang Silchar Medical College da postmortem tawkrabasu asiba haksang sing imung manungda Assam Police ki Maikei dagi sinadri hairi pawasin hai Union Home Minister ki Maikei dagi akanba pautak pirakpadagi asiba hakchang sing adu imung manungda khutsinadabani hairi amoromda thawong adugi mayokta kuki jogi CSO sing amadi miyoi kayana Assam ki Silchar Medical College da khongjang changsin khre hairi adum oinamak Assam Police ki kangbuna khongjang changsin khiba sing adu hospital gi wangmada leinaba ngarang numidang tanthokre hairi amoromda kuki singna phajin kiba miyoi ahum yauna miyoi taruk adu thaduraktriba phawba asiba haksang sing piba yaroi haina Union Home Minister gi Maikei dagi khangalakibani hairi Cheirak sida Central Young Mizo Association CIMA na laikidraba sing adugi manungda miyoi kharagi asiba haksang sing adu Aizol gi Thimpoipurda ngasi puraktuna aroiba ikai khumnaba utnanaba thawrang tawkre hairi oirakliba thawong aduna Mizoram da leiriba maitei sing mipaiba poknare hairi Cheirak sida zo Reunification Organization na ngarang cherol aman thokibaga loinana Mizoram da leiriba maitei singda section wa thamkre hairi zo Reunification Organization na thokiba cherol aduna karigumba Manipur da Mizo singbu awaba tahalabadi Mizoram da leiriba Manipuri sing nakhoi section zero haiba wafam sing thamkibani hairi cherol aduna makhatara dun hai tha asigi tareta Jiribamgi Jairon village ta khulai paiba singna yum mai thakiba amadi mijo nupi ama hatkiba madugi matung tarakpada CRPF na tha asigi taramathoida kuki tara hatkiba asi taraina lौदे haina phongdorali maka tarakpa pauda lamaidong amadi Kakching district ki chinga tainaba lobuk singda security na ngak chenduna lo yaikre Kuki khulai paiba singna chinga tainaba tampaki lokphom singda amadi khul kayada leptana nongmai amadi bom kapsinduna landarakpagi thokdok thokpaga loinana Saiton watha lambigi lokolda log sujabi Sophia Kobi nupi ama nongmaina kaptuna hatkiba amadi Imphal East ki thamna pokpi lokolda log suba tangkhul macha ama asokapan Manghankhibagi thokdok sing thokraba matung lengangna lokholakpa khongthangki saruk ama oina tampaki tongan mafam singda leiriba lobuk singda Security Force singna ngak chenduna lokpagi thabak chathakre ngasi Kakching District Police OC Waikhom PS BSF amadi nifutaruk suba AR gi apunba kangbuna langmaidonggi lokpham sing amadi Chandel District ki chinga tainaba mafam singda leiba lobuk singda akanba mongda ngak senkhibaga loinana Maikei adongi longmi singna lok sunaki lokpa aduda Security Force singi Maikei dagisu lobukta kumduna longmi singi mateng pangduna Phawbai khomba yoksinduna mateng pangki longmi singna masa gi lobukta lou khawba amadi phawbon khomjin bana singba thabak sing adu mapung phana loidriba phawba security na ngak senkhibaga loinana makhoisu saruk yaduna honakiba lokhiba thodang adubusu Maikei adongi longmi sing amadi praja miyamna ngamkhai leitana thagatpa phongdoknarakli